Manipur thugaina bahonariba kuki minister Nemsa Kipzen amade letpau haukipu office ki kuthangda minister waina file suhali tabada miyamna angakpa waire. Manipur dagi tonganba separate administration tanduna Manipur machet tana thugaina ba kuki singna changsilagli ba khongjang asida achauba thodang lawriba kuki minister ani haibade Textile, Commerce and Industry Corporation Department Minister Nemsa Kipzen amade Tribal Affairs and Hills, Horticulture and Soil Conservation Minister Letpau Haukip Anibo, Minister Famdagi Lautokpagi Mahutta office ta Thavak Suri Haina, Chief Minister N. Biren na, ngahan Pau Misinga Unabama da Pongdokibada, Manipur Miyam na angagpapok na re. Hiram masigi matang da praza section kaya dagi presta, Pongdorokpagi matungin na de, Manipur dagi separate administration tanduna, Manipur maset ta na thugay na buhok na bada, kuki MLA tarana, at saubat hawdang lawduna, kwesen duna ho na re. Kuki MLA tara asigi manungda Minister Nemsa Kipzen amade letpau haukim na lusingbo oiribani haibase Manipur laingak amade Manipur miyam na mayek seng na khangliba nei adubu Manipur thugai na bahona riba laingak amade miyam gi aphongba yekna bo oiriba Nemsa Kipzen amade letpau haukipu Minister famdagi lauthokpagi mahutta se Minister N. Biren na nungsina amade thaja na makhoi anibo konsenduna Minister sinbagi wafam leite makhoi ani office ta thabak suwali ai na phongdokhiba sina taklibade Manipur thugaina bahona bada Chief Minister N. Biren su achoba thodang lawribara haina su hangnarakle praja section kaya dage makata na phongdoklibade handak August 18 da pangthokiba nongmagi oiba assembly mifam aduda su Minister Nemsa Kipzen amade letpau haukip amade kuki MLA nipana do saruk yakhide masigi mahuta makhoi ani na lusingduna Bharat ki Prime Minister Narendra Modi Union Home Minister Amit Shah na chingbada memorandum pisinduna Manipur gi kuki taba district singi oina tonganba Chief Secretary amade DGP na chingba thambiduna tonganba administration amagi makhada lahelu haiduna yamna kanna taksin basu laikhre masida natana kuki narco terrorist singda makoina insinduna mitei singi mathakta lepa laitana nongmai kapsinduna misam hatpa yummai thaba mitei nupi kaya ge phiji phina netuna izat mangan bagi thaba kaya chathabada natana National Highway animakta matam kaktana economic blockade sathalibane asumna Manipur dagi tonganba administration tan bagi thabakta mangjil thana songthoktuna achauba thodang lawriba makhoi ani amade kuki MLA nipanbo makhoi gi phamdagi lauthoktuna ain gi oiba thabak laukhutuna sairak pibagi mahutta minister oina office ta thabak suwali haibase Chief Minister N. Biren su Manipur thugaina bohona bada yaurabara haibage wahang ama lakle haibase ne praja section kaya dagi phongdoknari basigi matungin de Manipur thugaina bahona riba kuki minister anida office ta thabak suwali hairiba sina de lainga ki oiba arona thupum namak Manipur miyam gi yekna bo oiriba kuki minister anida khanghanduna Manipur thugai bada hena mai paknaba sinba oina thokane Chief Minister gi thawong asi huran bada sosina baga chapma nai loinana Manipur thugaina ba achauba thodang lawriba kuki minister ani amade MLA nipanbo Chief Minister na yamna thajana konsenduna thamlaga athuba matamda Manipur maceta na thugaina bahona bada kuki singi mai pakna bahona bada Chief Minister na phongna mateng pangba oina thokanai maduna Chief Minister gi khongthang ase athubada handokpana phaganai Manipur miyam gi aphongba yeknabade yeknaba amagi maphamda yengadaba mideng adu yengduna chapchaba para tambiduna Manipur gi apunba saktam kaidanaba CM na lawpham thokpa thodang adu lawba ngamgadabani haina su phongdoknarakle